United States Forces na Strait of Hormuz manakta leiba Iran gi missile site sing thugaikre. Prithivi gi yamna maruoiba thau hondoknabagi samudra gi lambi wariba Strait of Hormuz manakta sem saraga thamba Iran gi missile project sing US military na thugaikre. Hariba missile position sing ase international shipping da Hatkhre na threat oiri haina United States Central Command na phongdokre. Strait of Hormuz manakta Iran gi samudra mapanda yamna cheksinna leiba missile site sing US force na pound lising manga gi oiba deep penetrator bomb sing thadaduna attack tawki. Hariba site sing asida Iran gi anti-ship cruise missile sing thambane. Madu Strait of Hormuz da international shipping da yamna khudong thiningai oi haina CENTCOM na phongdokki. Iran na yamna akhuba samudra gi lambi wariba Strait of Hormuz thingzelle haina lauthokkiba maramna US military na akanba bombing tawrakliba se makhoi operation Epic Fury gi yamna maruiba tangkak amani haina laure. Samudra gi warplane kaya paikhatuna atiyada panba ngamba America gi top makhal uthokpoina Operation Epic Fury manungda US Navy aviators singna combat flight cha kaya paiki haina CENTCOM na hairi. Ngarang thadokkiba official oiba pau gi report tamagi matungina haukiba February 19 da operation tawkraba matungda Iranian regime gi mapangal thudeknabagi pandamda President Donald Trump ki pautak makhada Iran gi mathakta attack tawbada ngasi pahawbada target lising taret ki mathakta thugai khre hairi. Iran gi jahaz samagi mathakta thugai khre natraga mang tak pathokhan khre amasung US forces na combat flight lising taruka chawnga gi mathakta taw khre. Masida ballistic missile site sing anti-ship missile site sing IRGC gi headquarters integrated air defense system sing amasung military communication gi pangal yauna pak sanna target tawki haina report aduna haiki. Operation asida US military gi kangphal atiya amasung samudra gi asset kaya marum puthokle yamna masak thokpa asset sing gi marakta B1 B2 amasung B52 bomber sing yauri. Advance oiba F-22 amasung F-35 jet sing surveillance aircraft amasung attack drone sing sizinari. Naval forces na nuclear power aircraft carrier submarine amasung guided missile destroyer jahaz sing puthoki. Kangphalda Patriot amasung THAAD missile defense system sing rocket artillery counter drone system puthoki haina report aduda haiki. Iran na Strait of Hormuz blockade tawriba si namduna hangdokhanabagi NATO ge alliance sing yauna Prithivi gi lebak kayada lan gi jahaz thabiraknaba President Trump na appeal tawbada kanamatana support tawrakhidraba matungda US na samudra gi saruk manakta leiba Iran gi missile site sing thugaiba horakpani haina thajari. Strait of Hormuz manakta leiba Iranian military position sing US amasung Israel military na thugainaba kanna action lokhalaglagani haina thajanari. Masigi khongthang asi lokhatringaida thabak asi mayamda tawminabani haiba yanaba Trump na lebak singda hana appeal tawragi yengbani haina expert singna singnari. France ki oinadi Strait of Hormuz ta lan gi jahaz thajilaga thau tanker sing honbada escort pinaba sem sari. Adubo makhoina thabak adu hojik mak thokliba lan asiga mari leina hanbadi pamdre. Amasung bombing campaign loiraba matungda oina saruk yage haina phongdokli. US ki yamna maruoiba ally wariba Japan aso Strait of Hormuz ta lan gi jahaz thajilaknaba Trump na appeal tawbadi yadre. Japan gi Prime Minister Sanai Takashi so US ta official khongchat haukhre. Trump na haijarakpa wafamda Japan na yakhidaba maramna US ta salaga hiram kaya gi matangda wari sanagadawriba si aruba amadi oigadawri haina Prime Minister na phongdokhi. Marakasida Abu Dhabi dagi phangba paw amagi matungina Iran na ngasi United Arab Emirates ki mafam kayada aerial attack tawkhre hairi. Attack aduda UAE gi air defense system sing ballistic missile tarahumdoi amasung drone kuntaret thugai ki haina lebak asigi defense ministry hi paw na hairi. Iran na mathong huktaba mongda
aerial attack tawba hawkhraba matungda ngasi phawbada UAE gi air defense system singda ballistic missile 328 cruise missile 15 amasung drone 1939 thugaikre attack sing asida armed forces ki personnel ani sikhre amasung Pakistani Bangladeshi amasung Palestinian national makhoi punna taruk sikhi haina UAE gi defense ministry na thadorak pachero lamana haiki Israel gi targeted attack ta Iran gi intelligence minister sikhre Iran gi capital Tehran da Israeli forces na air strike to bada Iran gi intelligence minister Ismail Khatib Hatkhre haina Israel gi defense minister Kazana lauthokre Iran sinbathungna angakpa thodok kaya mathang thorakhigani haina so mahakna chechinwa haikre Iran gi mayokta attack to bagi chang asi hengalakli Iran gi intelligence minister Khatib so ngarang hing Hatkhre haina Times of Israel na quote tawki mahakna phongdokhiba matungina mahak amasung Israel gi prime minister Benjamin Netanyahu na Iran gi senior leader ama hekta ayaba muk nidrabaso hatnaba Israel Defense Force ta khangan khre hairi intelligence minister ase mahaki laifam chap chana khangdoklaba matungda hatpani haina IDF na hairi igoi dana Iran sinbathungna miyamna protest tawbada protester faba hatpa amasung prithibhi gi mafam kayada Israeli amasung American singi mayokta terrorism gi thabak chathabada Khatib asi yamna maruiba thodang lawduna laklebani Englishing ani kunithoi kulhumdoida makok ningthina kupte haiduna Iranian Moral Police na pharaga custody da hatkhiba Mahsa Amini koba amagi matangda Iran gi miyamna yamna chawna protest tawbada so Khatib na namthabagi thabak tawki Iran gi intelligence ministry ase yamna advance soiba amasung prithibhi sinba thungna maruina Israel amasung masagi mot khenaba praja singi mayokta lona operation chathabada yamna haiba kangbuni haina IDF na phongdokhiba warol amada haiki Khatib hatkibagi thodok thokliba se Iran gi Supreme National Security Council gi secretary Ali Lazrani amasung basis force ki chief so hatpagi thodok thokraba matungdani US ki mathangda Argentina so World Health Organization dagi tokre United States na World Health Organization dagi tokraba matungda Argentina so formal oina haksel gi body asidagi tokre hairi Lishingani kunmangagi March 13 United Nations ki Secretary General da thakiba note amada Argentina na pireba sikhangan kibani haina Foreign Minister na phongdokhi logi matungina lebak amana withdraw tawbase paw hana piraba matung chapchana chahi amagi matungdo oigedabani hairi masigi matungina Argentina na formal oina chahi amagi matungda tokhibani aikoi gi laingakna atopa lebak singa yanaba purakpa amadi regional forum singi makada haksel gi oiba international gi thakta mateng pinabagi thabak chathagani haina minister na haiki panbe yabade Argentina na World Health Organization dagi tokleba se United Nations ki haksel gi agency ase chaitheng kaya mayok naringai talaktane US na tokhiba sina senthang yam na watpadagi agency ase prithibhi gi mafam kaya da haksel gi operation sang hanthadaba yadre